रोजा कथोक्पगी थौजालगी था रमजान की रोजा था असी कनागुंबसिंगना चाकहेन था हाइनता खंगनबगुम तौई तोयगुमसुंग था असिगी तोंगान तोंगानबा मतिक मगुनसिंगी मनुंगदा कथोक्पा नत्रगा मही खांदोक्पा था हाइबसिसु अमनी मालेम पुंपगी ओइना रोजा था असिदा मपान नाइदबा कथोक्पगी मसक ओबा फंगी मसिना लेमहौरिबा नुमितसिंगदसु कथोक्पा सेबा सबर ngapi haiba seng hairabada miyoiba ama oibagi awangba thaki gunsinga ado chelhalai Hazrat Muhammad Mustafa sallallahu alaihi wasallam gi amadi ibungogi tunginba loina jahoba sahabai kiram singgi awangba thaki kathokpa minungsi ado Ramazan tha asida tarang ningsing halli makoi kathokpa kurbani di thawaina pontha oibani Christapta Sadruk Kuntraga Taruk, Agaski Tang Kuntrada Tokiba, Numit Taruknigi, Soknikiba, Yarmukki, Lan Yamatang Ama Hazrat Abu, Jarambra Jilau Anahuna Libirami, Yarmukki Lan Pamda Aina Aigisa Sagi Masanupa Ado Tirami. Aduga, Ising Kauranglam Lagana, Pitaknanaba Haiduna, Natraga Karigumba Asok Apan Yarm Lagana, Madu Chamtoknanaba, Ising Kau Amachu, Loinarami. Asok Apan Marakta Mahak Aseta, Duna Leba Tingnarami. Aina ising kaurang bara haina hangbata ising thakningbagi ingit tawraklami tanja asida magi manak makpagtada ta aduna leiriba asokpa amagi awaba khonjen tabada mahakpu hana pithaknanaba aigi bhaina ingit tawraklami mahaki manakta sangsin khibada mahakchu ising kaurang le haiba khangle loinana aina ising ado magonda pithakke tawba tanja adu maktada atopa ahumsuba nupa amanasu isingi ishara tawraklami anisuba nupa aduna ising ado thaktringaida ahumsuba nupa aduda pinanaba ingit tawraklami asumna magi manak yokshinkhiba matamdadi nipa ado mathwai chukhiramle maramasina anisuba nupa adugi manakta ising pithaknanaba yokshallakpa matamdadi mahaksu mathwai chukhiramle asumna aigi bhaigi manakta amuk yokshillakpada mahaksu sahit oikhiramle masini aikhogi ipa ipu singna chelamliba kathokpagi thauna masagi ising ado masagi khaurangba do khangjellaga mingonda kathoklaga masagi thawai phawa kathokpa thadokhiba ngamkhi masagi oibabu namsillaga atopagi damakta khuting thokpa ngamlaba khaktada Allah gi maruf wali gi thak se lakpani masagi aram khaurangba atopagi na he na phawkhiba thamoi gi gunsing ase masa nafspu sengdokhraba amasung pangi saithengsinga masagi nunggi ingthababu laitababu manghanba ngamkhidraba nafs mutma ainagi thak yaukraba makhoitana ngambani makoi thamoibu kalba I salim haina khangnari amasung asigumba thamoi singda jannat ki chinjak phangi Saikul Hadis Hazrat Maulana Muhammad Zakaria Sahib Rahmatullahi Alayhina Fazaliya Ramazan da Hadis ama ibiri kana gumana halal oiba chinjakna Rozadar amabu iftar tawhanbirabadi mahaki damakta Ramazan gi ahing singda farista singna rahmat thungan bigani aduga Laylatul Qadr gi ahingda Jibrail alayhi salam na mahakpu musafa tawi Jibrail alayhi salam na mahakpu musafa tawbagi khudamdi mahaki thamoi ado thotharai loina namittagi pi sintharai Allah gi nungsibagi masunglang thotha nauthaduna kapkhraba makhoidi thamoi thambalna o thambalgum leinam laisakal loinana satkaigani amasung chenglo maithongna rohaniyat ki matik mangal nurna ngalakani au bana yengliba makhai penba naidabani aduga madugi ona tainabada dunia haibade pochakki taimung panbagi masunglang kaplabadi mathamoida kathekani amasung maithong maksingani mangani atopana yengningloy mayokna ningloi Rozana mi amagi maranai gi oiba aningba apamba singbu namthaduna mapu mahaki aningba apamba da tinsilli masibu haibe inba kaunari mathakta panjakhriba aiba asina Hazrat asina amuksu ibirami awat patana ngairaba nangna Fangani karamna muskagi laikol Fangani karamna Ahmad ki maithongdagi janat ki nungsiba leinam matang asida nungsibigidoriba se Allah ni haibadi Allah ga roza heliba misinga aduki matik naksin nai haibatai roza ase Allah na khwaidigi hena pamba ibadat
ꯂꯥꯏꯅꯤꯡ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤꯗ ꯃꯁꯥꯕꯨ ꯁꯦꯡꯗꯣꯛꯄ ꯑꯃꯁꯨꯡ ꯆꯪꯖꯕ ꯑꯅꯤ ꯇꯨꯅ ꯌꯥꯎꯏ꯫ ꯃꯔꯥꯜ ꯍꯥꯏꯗꯣꯛꯆꯗꯨꯅ ꯈꯪꯅ ꯑꯃꯗꯤ ꯈꯪꯗꯅ ꯇꯧꯖꯈꯤꯕ ꯑꯄꯤꯛꯄ ꯑꯃꯁꯨꯡ ꯑꯆꯧꯕ ꯃꯔꯥꯜꯁꯤꯡ ꯀꯣꯛꯊꯣꯛꯆꯅꯕꯒꯤ ꯆꯪꯖꯩ꯫ ꯑꯁꯇꯒꯐꯥꯔ ꯍꯥꯏꯕꯗꯤ ꯇꯧꯕ ꯇꯧꯖꯩ꯫ ꯃꯔꯝ ꯑꯁꯤꯅ ꯍꯗꯤꯁ ꯃꯨꯕꯥꯔꯛꯀꯦꯗ ꯂꯥꯛꯏ, ꯑꯜꯂꯥꯍꯅ ꯍꯥꯏꯕꯤꯔꯤ, ꯑꯃꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯩ ꯐꯔꯤꯁꯇꯥꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯅꯕꯤ, ꯑꯗꯨꯒ ꯔꯣꯖꯥ ꯍꯦꯟꯕꯒꯤ ꯃꯍꯩꯗꯤ ꯑꯩ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍ ꯏꯁꯥꯃꯛꯅ ꯄꯤꯅꯕꯤꯒꯅꯤ, ꯃꯔꯝꯗꯤ ꯔꯣꯖꯥ ꯍꯥꯏꯕ ꯑꯁꯦ ꯑꯩꯍꯥꯛ ꯈꯛꯇꯒꯤꯅꯤ꯫ ꯍꯗꯤꯁ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯑꯥꯔꯊ ꯑꯃꯅ ꯑꯁꯨꯝꯅ ꯂꯧꯒꯅꯤ, ꯑꯩ ꯏꯁꯥ ꯑꯁꯤꯃꯛ ꯔꯣꯖꯥꯗꯥꯔꯁꯤꯡꯗ ꯄꯤꯊꯣꯛꯂꯕꯅꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯣ ꯐꯪꯕꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯀꯔꯤ ꯑꯃꯨꯛ ꯂꯩꯈꯤꯒꯅꯤ꯫ ꯑꯇꯣꯞꯄ ꯍꯗꯤꯁ ꯑꯃꯗ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯤ, ꯔꯣꯖꯥ ꯏꯕꯥꯗꯠ ꯈꯨꯗꯤꯡꯃꯛꯀꯤ ꯊꯣꯡꯅꯤ, ꯍꯥꯏꯕꯗꯤ ꯔꯣꯖꯥ ꯍꯦꯟꯕꯅ ꯊꯃꯣꯏꯕꯨ ꯉꯥꯜꯍꯟꯕꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯏꯕꯥꯗꯠ ꯈꯨꯗꯤꯡꯃꯛ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯐꯪꯒꯗꯧꯔꯤꯕ ꯑꯁꯦ ꯔꯣꯖꯥꯕꯨ ꯆꯨꯝꯅ, ꯄꯥꯟꯗꯝ ꯈꯪꯅ ꯑꯃꯁꯨꯡ ꯐꯪꯅꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯔꯣꯖꯥ ꯑꯣꯏꯅ ꯍꯦꯜꯂꯤꯕ ꯃꯇꯝꯗ ꯈꯛꯇꯅꯤ꯫ ꯁꯨꯞꯅꯇꯒꯤ ꯆꯔꯥ ꯍꯦꯟꯕ ꯈꯛꯅꯗꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯐꯪꯕ ꯌꯥꯔꯣꯏ꯫ ꯔꯣꯖꯥꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯐꯪꯒꯗꯕ ꯃꯤꯑꯣꯏꯗꯤ ꯍꯛꯆꯥꯡ ꯃꯁꯥ ꯄꯨꯝꯕ ꯔꯣꯖꯥ ꯍꯦꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ꯫ ꯍꯖꯔꯠ ꯑꯕꯨ ꯍꯨꯔꯩꯔꯥ ꯔꯖꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯅ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗꯒꯤ ꯍꯗꯤꯁ ꯑꯃ ꯄꯥꯎꯗꯝꯕꯤꯔꯤ꯫ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯔꯣꯖꯥꯗꯥꯔ ꯀꯌꯥ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯥꯡꯕ ꯅꯠꯇꯅ ꯃꯁꯥꯅ ꯍꯦꯜꯂꯤꯕ ꯔꯣꯖꯥ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗꯦ, ꯑꯗꯨꯒ ꯑꯍꯤꯡꯗ ꯍꯧꯒꯠꯇꯨꯅ ꯔꯣꯖꯥ ꯅꯃꯥꯖ ꯁꯣꯜꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯇꯨꯝꯕ ꯁꯤꯠꯄ ꯅꯠꯇꯅ ꯃꯥꯒꯤ ꯅꯃꯥꯖ ꯑꯗꯨꯗꯒꯤ ꯀꯥꯟꯅꯕ ꯐꯪꯗꯦ꯫ ꯕꯨꯈꯥꯔꯤ ꯁꯔꯤꯐ꯫ ꯔꯣꯖꯥꯒꯤ ꯃꯒꯨꯟꯁꯤꯡ ꯑꯁꯦ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯈꯁꯤꯡꯅ ꯔꯣꯖꯥꯒꯤ ꯑꯥꯗꯕ ꯈꯔ ꯏꯕꯤꯔꯤ, ꯃꯁꯤꯕꯨ ꯇꯉꯥꯏ ꯐꯗꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯒꯗꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ: ꯑꯍꯥꯟꯕꯗ, ꯌꯦꯡꯂꯣꯏꯗꯕ ꯃꯐꯝꯁꯤꯡꯗ ꯌꯦꯡꯗꯕ, ꯃꯤꯠ ꯄꯨꯟꯁꯤꯟꯕ꯫ ꯑꯇꯣꯞꯄ ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅ ꯏꯁꯥꯒꯤ ꯅꯨꯄꯤꯗ ꯐꯥꯎꯕ ꯑꯄꯥꯝꯕꯒ ꯂꯣꯏꯅꯅ ꯌꯦꯡꯂꯣꯏꯗꯕꯅꯤ꯫ ꯒꯨꯅꯥꯍ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡꯗꯒꯤ ꯉꯥꯛꯂꯕꯗꯤ ꯑꯜꯂꯥꯍꯅ ꯏꯃꯥꯟꯒꯤ ꯅꯨꯔ ꯄꯤꯅꯕꯤꯒꯅꯤ꯫ ꯁꯨꯐꯤꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯌꯦꯡꯂꯣꯏꯗꯕ ꯍꯥꯏꯕ ꯑꯁꯦ ꯑꯜꯂꯥꯍꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯍꯜꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯅꯤ꯫ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ, ꯃꯤꯠꯌꯦꯡꯒꯤ ꯅꯖꯔ ꯏꯕ꯭ꯂꯤꯁꯀꯤ ꯇꯦꯟꯖꯩꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯦꯟꯖꯩ ꯑꯃꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯑꯔꯥꯟꯕ, ꯆꯤꯟꯊꯤꯕ, ꯋꯥꯔꯦꯝ ꯉꯥꯡꯕ, ꯃꯤꯋꯥ ꯉꯥꯡꯕ, ꯆꯤꯔꯣꯟ ꯆꯠꯄ, ꯈꯠꯅ ꯆꯩꯅꯕ, ꯆꯩꯕ ꯊꯥꯡꯕꯅꯆꯤꯡꯕꯗꯒꯤ ꯁꯦꯟꯅꯕ꯫ ꯔꯣꯖꯥ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯉꯥꯛꯊꯣꯛꯆꯅꯕ ꯄꯣꯠꯂꯝ ꯑꯃꯅꯤ꯫ ꯕꯨꯈꯥꯔꯤ ꯁꯔꯤꯐꯇ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯥꯏꯕꯤꯔꯝꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯣꯖꯥꯗꯥꯔꯁꯤꯡꯅ ꯃꯁꯤꯗꯒꯤ ꯍꯤꯡꯅꯅꯕꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯤꯅ ꯈꯠꯅꯕ ꯍꯧꯔꯛꯂꯕꯁꯨ ꯑꯩ ꯔꯣꯖꯥ ꯍꯦꯜꯂꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯏꯕꯨꯡꯉꯣꯅ ꯅꯨꯄꯤ ꯑꯅꯤ ꯔꯣꯖꯥ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯆꯥꯛ ꯂꯥꯝꯕꯒꯤ ꯑꯋꯥꯕꯅ ꯁꯤꯅꯤꯡꯆꯤꯠ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯦ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣꯅ ꯇꯦꯡꯀꯣꯠ ꯑꯃ ꯄꯤꯔꯒ ꯃꯗꯨꯗ, ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯑꯣꯟꯅꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯆꯥꯕꯗ ꯉꯥꯏꯔꯕ ꯏ ꯊꯥꯡꯕ ꯁꯥ ꯃꯆꯦꯠꯁꯤꯡ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯑꯣꯠꯊꯣꯔꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯁꯥꯍꯥꯕꯁꯤꯡ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯈꯤ, ꯅꯨꯄꯤ ꯑꯅꯤ ꯑꯁꯦ ꯍꯂꯥꯜ ꯑꯣꯏꯕ ꯆꯤꯟꯖꯥꯛꯅ ꯔꯣꯖꯥ ꯍꯦꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯋꯥ ꯉꯥꯡꯕꯗꯒꯤ ꯍꯔꯥꯝ ꯆꯥꯔꯦ꯫ ꯑꯗꯨꯒ ꯒꯤꯕꯠ ꯍꯥꯏꯕꯗꯤ ꯃꯤꯋꯥ ꯉꯥꯡꯕ ꯇꯧꯕꯅ ꯔꯣꯖꯥꯗ ꯌꯥꯝꯅ ꯍꯦꯟꯅ ꯂꯨꯁꯤꯜꯍꯜꯂꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯔꯣꯖꯥꯗꯥꯔꯁꯤꯡꯅ ꯃꯀ꯭ꯔꯨ ꯍꯥꯏꯕꯗꯤ ꯍꯔꯥꯝꯃꯛꯇꯤ ꯅꯠꯇꯕ, ꯑꯜꯂꯥꯍꯅ ꯄꯥꯝꯗꯕ ꯃꯀ꯭ꯔꯨ ꯑꯣꯏꯕ ꯋꯥꯁꯤꯡ ꯐꯠꯇꯕ ꯇꯥꯔꯨꯗꯅꯕ ꯅꯥꯀꯣꯡꯕꯨ ꯃꯦꯟꯁꯤꯟꯒꯗꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯒꯤꯕꯠ ꯍꯥꯏꯕꯗꯤ ꯃꯤꯋꯥ ꯉꯥꯡꯕ ꯇꯧꯕ ꯑꯃꯁꯨꯡ ꯇꯥꯕ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯃꯔꯝꯗꯤ ꯉꯥꯡꯕꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯃꯥꯟꯕꯨ ꯑꯀꯪꯕ ꯁꯤꯡꯒꯨꯝ ꯆꯥꯛꯊꯦꯛꯏ, ꯑꯗꯨꯒ ꯇꯥꯕꯅ ꯑꯃꯨꯛ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯃꯗꯨꯅ ꯑꯃꯨꯛ ꯀꯨꯞꯁꯟꯈꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯉꯥꯜ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯑꯗꯣ ꯃꯥꯡꯍꯜꯂꯤ꯫ ꯃꯔꯤꯁꯨꯕꯗ, ꯍꯛꯆꯥꯡꯒꯤ ꯂꯦꯝꯍꯧꯔꯤꯕ ꯀꯌꯥꯠꯁꯤꯡ ꯒꯨꯅꯥꯍꯗꯒꯤ ꯂꯥꯞꯊꯣꯛꯅꯅꯕ, ꯄꯥꯞꯇꯒꯤ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯕ꯫ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤꯡ ꯁꯣꯛꯎꯗꯕ, ꯆꯠꯄ ꯌꯥꯗꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯕ, ꯍꯂꯥꯜ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯑꯣꯏꯗꯦ ꯍꯥꯏꯅ ꯆꯤꯡꯅꯕ ꯄꯣꯠꯁꯤꯡꯗ ꯏꯐꯇꯥꯔ ꯍꯥꯏꯕꯗꯤ ꯔꯣꯖꯥ ꯀꯥꯏꯕ, ꯔꯣꯖꯥꯒꯤ ꯑꯔꯣꯏꯕ ꯏꯐꯇꯥꯔ ꯑꯁꯦ ꯃꯁꯤꯗ ꯁꯤꯖꯤꯟꯅꯗꯕ, ꯆꯥꯔꯨꯗꯕ, ꯊꯛꯂꯨꯗꯕ꯫ ꯍꯂꯥꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯆꯤꯟꯖꯥꯛꯅ ꯏꯐꯇꯥꯔ ꯇꯧꯔꯕꯁꯨ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯁꯤꯜꯂꯣꯏꯗꯕꯅꯤ꯫ ꯃꯁꯤꯅ ꯔꯣꯖꯥꯒꯤ ꯄꯥꯟꯗꯝ ꯃꯥꯡꯍꯜꯂꯤ꯫ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕꯕꯨ ꯅꯝꯊꯕ ꯑꯃꯁꯨꯡ ꯏꯃꯥꯟ
ꯑꯃꯗꯤ ꯊꯋꯥꯏꯒꯤ ꯁꯛꯇꯤꯕꯨ ꯔꯨꯍꯥꯅꯤꯌꯠꯀꯤ ꯁꯛꯇꯤꯕꯨ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯕꯁꯦ ꯔꯣꯖꯥꯅ ꯄꯥꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯆꯥꯕ ꯊꯛꯄꯗ ꯑꯩꯈꯣꯏꯅ ꯆꯥꯡ ꯅꯥꯏꯒꯗꯕꯅꯤ ꯑꯃꯁꯨꯡ ꯍꯦꯟꯖꯤꯟꯅ ꯈꯛ ꯆꯥꯁꯤꯜꯂꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯄꯦꯟꯕ ꯇꯥꯜꯂꯕꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥꯟ ꯑꯃꯁꯨꯡ ꯊꯋꯥꯏꯒꯤ ꯁꯛꯇꯤ ꯌꯥꯀꯥꯏꯍꯟꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯔꯤꯕ ꯔꯣꯖꯥꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯃꯥꯡꯈꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯒꯤ ꯑꯅꯥꯕꯁꯤꯡ ꯂꯥꯏꯀꯣꯛꯍꯟꯅꯅꯕ ꯑꯃꯁꯨꯡ ꯑꯍꯤꯡꯕ ꯊꯃꯣꯏ ꯑꯣꯏꯔꯛꯅꯕꯒꯤ ꯃꯥꯂꯦꯝ ꯊꯛꯇ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯛꯄ ꯐꯥꯎꯔꯛꯀꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯄꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯒꯤ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝ ꯄꯨꯝꯅꯃꯛꯇ ꯊꯧꯖꯥꯜꯒꯤ ꯃꯁꯛꯇ ꯆꯥꯏꯊꯔꯛꯄ ꯀꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯅꯤ ꯐꯤꯕꯝ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯔꯣꯖꯥꯒꯤ ꯃꯩꯆꯤꯔꯪꯂꯛꯇ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯁꯦꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯃꯛꯄꯁꯤꯡ ꯑꯗꯣ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕꯗ ꯀꯨꯞꯁꯜꯂꯝꯃꯤꯕ ꯒꯨꯅꯥꯍ ꯄꯥꯞꯀꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯁꯦꯡꯕ ꯄꯨꯈ꯭ꯔꯤꯗ ꯑꯁꯦꯡꯕ ꯁꯃꯨꯗ꯭ꯔꯗ ꯑꯁꯦꯡꯕ ꯏꯄꯥꯛꯇ ꯑꯁꯃꯥꯟꯒꯤ ꯍꯥꯏꯕꯗꯤ ꯑꯇꯤꯌꯥꯒꯤ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯤ ꯃꯃꯤ ꯐꯖꯅ ꯃꯁꯛ ꯐꯖꯅ ꯇꯥꯕ ꯑꯃꯁꯨꯡ ꯎꯕ ꯐꯪꯕꯒꯨꯝꯕꯅꯤ ꯐꯤꯕꯝ ꯅꯠꯇ꯭ꯔꯒ ꯊꯥꯛ ꯑꯁꯤꯃꯛ ꯋꯥꯂꯤꯁꯤꯡꯒꯤ ꯒꯨꯟꯁꯤꯡꯅ ꯁꯥꯐꯣꯡꯂꯛꯄꯒꯤ ꯃꯍꯧꯁꯥ ꯑꯗꯨꯅꯤ ꯑꯜꯂꯥꯍꯒꯤ ꯋꯥꯂꯤꯁꯤꯡ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯒꯤ ꯃꯔꯨꯞꯁꯤꯡꯗꯤ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩ ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯄꯥꯝꯕꯗꯣ ꯃꯈꯣꯏꯅ ꯁꯛꯎꯠꯂꯛꯏ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯦꯡꯂꯒ ꯑꯜꯂꯥꯍꯒꯤ ꯔꯍꯃꯠ ꯊꯧꯖꯥꯟ ꯑꯗꯨꯕꯨꯁꯨ ꯃꯁꯛ ꯈꯪꯕ ꯉꯝꯍꯜꯂꯤ ꯑꯗꯨꯅ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯒꯤ ꯃꯔꯨꯞ ꯑꯃꯃꯝ ꯑꯣꯏꯕꯒꯤ ꯊꯥꯛ ꯍꯥꯏꯕꯗꯤ ꯋꯥꯂꯤ ꯅꯠꯇ꯭ꯔꯒ ꯋꯥꯂꯤ ꯀꯥꯃꯤꯜꯒꯤ ꯊꯥꯛꯇ ꯄꯨꯕꯤꯔꯛꯄ ꯂꯥꯛꯄ ꯀꯥꯈꯠꯂꯛꯄ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯈꯛꯇꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯅꯥꯏ ꯑꯣꯏꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯄꯨ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯗꯤ ꯃꯥꯔꯤꯐꯥꯇꯦ ꯏꯂꯥꯍꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯥꯡꯗꯣꯔꯛꯏ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯃꯄꯨ ꯃꯍꯥꯛꯄꯨ ꯈꯪꯉꯨꯕꯁꯤꯡꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯒꯨꯟꯁꯤꯡ ꯑꯗꯣ ꯐꯪꯖꯕ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯅ ꯐꯪꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯒꯨꯟꯁꯤꯡ ꯑꯗꯣ ꯐꯪꯕ ꯉꯝꯍꯜꯂꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯡꯕ ꯊꯥꯛ ꯍꯥꯏꯕꯗꯤ ꯃꯇꯣꯜ ꯂꯣꯝꯕ ꯍꯥꯏꯕꯗꯣ ꯍꯤꯡꯂꯤꯉꯩꯗ ꯐꯪꯍꯜꯂꯤ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯁꯦꯡꯂꯕ ꯃꯃꯜ ꯌꯥꯝꯂꯕ ꯊꯥ ꯑꯁꯤꯗ ꯁꯨꯞꯅꯇꯪꯒꯤ ꯆꯥꯛ ꯍꯦꯟꯕ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗ꯭ꯔꯤꯒꯤ ꯃꯤꯠꯀꯤ ꯅꯥꯀꯣꯡꯒꯤ ꯑꯁꯨꯞꯄꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯊꯃꯣꯏꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯍꯧꯁꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯑꯊꯦꯝꯕ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯆꯤꯡꯊꯣꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃꯣꯠꯄ ꯋꯥꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯍꯥꯏꯕꯗꯤ ꯊꯤꯡꯕꯤꯈ꯭ꯔꯕ ꯍꯔꯥꯝ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯔꯣꯖꯥꯒꯤ ꯀꯥꯡꯂꯣꯟꯅ ꯊꯤꯡꯍꯧꯁꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗ ꯃꯍꯥꯛꯀ ꯅꯛꯁꯤꯟꯅꯕ ꯀꯨꯔꯕ ꯏꯂꯥꯍꯤ ꯐꯪꯍꯧꯅꯕ ꯍꯣꯠꯅꯍꯧꯁꯤ ꯏꯟꯁꯥ ꯑꯜꯂꯥꯍ ꯇꯥꯂꯥ